ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤ ꯇꯥꯡ 38 ꯃꯦ ꯏꯪ ꯁꯣꯛ 2023 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ꯫ ꯉꯁꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯍꯥꯛꯀꯤ ꯄꯔꯤꯡꯅꯅ ꯆꯠꯊꯖꯔꯛꯄ ꯑꯔꯤꯕ ꯃꯅꯤꯄꯨꯔꯤ ꯃꯔꯨꯑꯣꯏꯅ ꯃꯩꯇꯩꯂꯣꯟꯒꯤ ꯋꯥꯍꯟꯊꯣꯛ ꯍꯥꯏꯗꯤ ꯑꯔꯊ ꯍꯥꯏꯕ ꯄꯔꯤꯡ ꯑꯗꯨꯒꯤ 68 ꯁꯨꯕ ꯁꯔꯨꯛ ꯑꯗꯨ ꯉꯁꯤ ꯌꯧꯔꯦ꯫ ꯉꯁꯤ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯋꯥꯍꯩ 10 ꯑꯗꯨ ꯍꯥꯟꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯍꯥꯏꯖꯔꯛꯀꯦ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯌꯨꯝꯂꯣꯏ, ꯌꯨꯝꯂꯣꯏ; ꯑꯅꯤꯁꯨꯕꯗ ꯍꯩꯔꯨ ꯊꯣꯛꯄ, ꯍꯩꯔꯨ ꯊꯣꯛꯄ; ꯑꯍꯨꯝꯁꯨꯕꯗ ꯁꯦꯜꯂꯣꯏ ꯆꯤꯡ, ꯁꯦꯜꯂꯣꯏ ꯆꯤꯡ; ꯃꯔꯤꯁꯨꯕꯗ ꯋꯥꯔꯦꯜ ꯄꯥꯆꯨ ꯃꯥꯕꯤ, ꯋꯥꯔꯦꯜ ꯄꯥꯆꯨ ꯃꯥꯕꯤ; ꯃꯉꯥꯁꯨꯕꯗ ꯂꯩꯄꯣꯟ, ꯂꯩꯄꯣꯟ, ꯂꯩꯄꯣꯟ; ꯇꯔꯨꯛꯁꯨꯕꯗ ꯂꯨꯔꯦꯟ, ꯂꯨꯔꯦꯟ; ꯇꯔꯦꯠꯁꯨꯕꯗ ꯃꯧꯅꯤ, ꯃꯧꯅꯤ; ꯅꯤꯄꯥꯜꯁꯨꯕꯗ ꯃꯁꯦꯝ ꯃꯁꯥ, ꯃꯁꯦꯝ ꯃꯁꯥ; ꯃꯥꯄꯜꯁꯨꯕꯗ ꯃꯉꯥꯏꯔꯣꯏ, ꯃꯉꯥꯏꯔꯣꯏ; ꯇꯔꯥꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯋꯥꯍꯩꯗ ꯐꯝꯃꯣꯏ ꯐꯝꯕ, ꯐꯝꯃꯣꯏ ꯐꯝꯕ꯫ ꯍꯥꯏꯔꯤꯕ ꯋꯥꯍꯩ 10 ꯑꯁꯤ ꯀꯔꯤꯅꯣ, ꯀꯔꯝꯕ ꯋꯥꯍꯩꯁꯤꯡꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯃꯨꯟꯅ ꯇꯥꯕꯤꯔꯣ꯫ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯑꯩꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤ 721 ꯁꯨꯕ ꯑꯣꯏꯗꯣꯏꯅꯤ꯫ ꯑꯗꯨꯅ 621 ꯁꯨꯕ ꯋꯥꯍꯩ ꯑꯁꯤ ꯌꯨꯝꯂꯣꯏ ꯍꯥꯏꯕꯅꯤ꯫ ꯌꯨꯝꯂꯣꯏ ꯍꯥꯏꯕꯗꯤ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ, ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯌꯨꯝꯂꯣꯏ ꯍꯥꯏꯅ ꯈꯪꯅꯩ, ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯅꯥꯏꯕꯣꯔ꯫ 722 622 ꯁꯨꯕ ꯋꯥꯍꯩ ꯑꯁꯤꯅ ꯍꯩꯔꯨ ꯊꯣꯛꯄ ꯍꯥꯏꯕꯅꯤ꯫ ꯍꯩꯔꯨ ꯊꯣꯛꯄ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯗꯥꯝ ꯂꯧꯊꯣꯛꯄꯁꯦ, ꯀꯨꯗꯥꯝ ꯂꯧꯊꯣꯛꯄꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯍꯩꯔꯨ ꯊꯣꯛꯄ ꯍꯥꯏꯅ ꯈꯪꯅꯩ, ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯇꯨ ꯑꯟꯕꯇꯟ ꯍꯥꯏꯕ꯫ 623 718 ꯁꯨꯕ ꯋꯥꯍꯩ ꯑꯁꯤꯅ ꯁꯦꯜꯂꯣꯏ ꯆꯤꯡ, ꯁꯦꯜꯂꯣꯏ ꯆꯤꯡ; ꯁꯦꯜꯂꯣꯏ ꯆꯤꯡ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯈꯪꯅꯔꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡ, ꯅꯣꯡꯃꯥꯏꯖꯤꯡ ꯆꯤꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯁꯦꯜꯂꯣꯏ ꯆꯤꯡ ꯍꯥꯏꯅ ꯈꯪꯅꯔꯝꯃꯤ, ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯅꯣꯡꯃꯥꯏꯖꯤꯡ ꯍꯤꯜ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯃꯊꯪ 624 ꯁꯨꯕ 714 ꯁꯨꯕ ꯋꯥꯍꯩ ꯑꯁꯤꯅ ꯋꯥꯔꯦꯜ ꯄꯥꯆꯨ ꯃꯥꯕꯤ, ꯋꯥꯔꯦꯜ ꯄꯥꯆꯨ ꯃꯥꯕꯤ, ꯋꯥꯔꯦꯜ ꯄꯥꯆꯨ ꯃꯥꯕꯤ; ꯍꯥꯏꯕꯗꯤ ꯑꯆꯨꯝꯕ ꯋꯥ ꯍꯥꯏꯕꯤ, ꯑꯆꯨꯝꯕ ꯋꯥ ꯍꯥꯏꯕꯤꯗꯨꯅꯤ꯫ ꯑꯆꯨꯝꯕ ꯋꯥ ꯍꯥꯏꯕꯤ ꯃꯁꯤ ꯅꯨꯄꯤꯗ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯩ, ꯑꯆꯨꯝꯕ ꯋꯥ ꯍꯥꯏꯕꯤ ꯅꯨꯄꯤ ꯍꯥꯏꯇꯥꯔꯦꯀꯣ, ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯋꯥꯔꯦꯜ ꯄꯥꯆꯨ ꯃꯥꯕꯤ ꯍꯥꯏꯅ ꯈꯪꯅꯩ, ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯑꯦ ꯋꯨꯃꯦꯟ ꯍꯨ ꯁ꯭ꯄꯤꯛꯁ ꯗ ꯇ꯭ꯔꯨꯠ ꯍꯥꯏꯇꯥꯔꯦ꯫ ꯃꯊꯪ 725 625 ꯁꯨꯕ ꯋꯥꯍꯩ ꯑꯁꯤꯅ ꯂꯩꯄꯣꯟ, ꯂꯩꯄꯣꯟ; ꯂꯩꯄꯣꯟ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯍꯥꯞꯅꯕ ꯄꯣꯂꯥꯡ, ꯂꯩꯄꯥꯛ ꯍꯥꯞꯄ ꯄꯣꯂꯥꯡ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯋꯥꯅ ꯁꯥꯕ ꯂꯩꯄꯥꯛ ꯍꯥꯞꯄꯒ ꯑꯩꯈꯣꯏꯅ ꯍꯣꯟꯕ ꯄꯨꯕ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯄꯣꯂꯥꯡ ꯑꯃꯈꯛꯅꯤ ꯂꯩꯄꯣꯟ ꯄꯣꯂꯥꯡꯒ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯂꯩꯄꯣꯟ ꯍꯥꯏꯕꯁꯤ ꯂꯩꯄꯥꯛ ꯍꯥꯞꯄ ꯄꯣꯂꯥꯡꯗꯨꯅꯤ, ꯍꯥꯏꯗꯤ ꯏꯪꯂꯤꯁꯇ ꯑꯦ ꯕꯥꯁꯀꯦꯠ ꯇꯨ ꯀꯦꯔꯤ ꯗꯒ ꯑꯞ ꯑꯥꯔꯠ ꯍꯥꯏꯇꯥꯔꯦ꯫ 723 626 ꯁꯨꯕ ꯋꯥꯍꯩ ꯑꯁꯤꯅ ꯂꯨꯔꯦꯟ ꯍꯥꯏꯕꯅꯤ꯫ ꯂꯨꯔꯦꯟ ꯑꯗꯤ ꯀꯣꯛꯁꯦ, ꯑꯩꯈꯣꯏꯒꯤ ꯀꯣꯛꯁꯦ ꯃꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯨꯔꯦꯟ ꯍꯥꯏꯅ ꯈꯪꯅꯩ, ꯏꯪꯂꯤꯁꯇꯒꯅ ꯍꯦꯗꯁꯦ꯫ 728 627 ꯁꯨꯕ ꯋꯥꯍꯩ ꯑꯁꯤꯅ ꯃꯧꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯧꯅꯤ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯗꯅ ꯂꯩꯕ, ꯋꯥ ꯉꯥꯡꯗꯅ ꯂꯩꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯧꯅꯤ ꯍꯥꯏꯅ ꯈꯪꯅꯩ, ꯍꯥꯏꯗꯤ ꯑꯣꯕꯖꯥꯔꯕꯦꯟꯁ ꯑꯣꯐ ꯁꯥꯏꯂꯦꯟꯁ ꯑꯣꯔ ꯑꯦ ꯚꯣ ꯑꯣꯐ ꯁꯥꯏꯂꯦꯟꯁ ꯍꯥꯏꯇꯥꯔꯦ, ꯑꯗꯨꯒ ꯅꯠꯇ꯭ꯔꯒꯅ ꯋꯥꯟ ꯍꯨ ꯑꯣꯕꯖꯥꯔꯞꯁ ꯑꯦ ꯚꯣ ꯑꯣꯐ ꯁꯥꯏꯂꯦꯟꯁ ꯍꯥꯏꯇꯥꯔꯦ꯫ ꯍꯥꯏꯗꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ, ꯊꯥꯁꯤ ꯇꯥꯕ ꯅꯨꯃꯤꯠꯇ ꯋꯥ ꯉꯥꯡꯗꯅ ꯏꯁꯤꯡꯗ ꯏꯔꯨꯞꯄꯗꯣ, ꯃꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯧꯅꯤ ꯍꯥꯏꯅ ꯈꯪꯅꯩ, ꯍꯥꯏꯗꯤ ꯑꯣꯀꯦꯁꯟ ꯑꯣꯐ ꯗꯥꯏꯚꯤꯡ ꯏꯟꯇꯨ ꯋꯥꯇꯔ ꯑꯣꯟ ꯃꯟꯗꯦ ꯗꯦꯠ ꯐꯣꯜꯁ ꯑꯣꯟ ꯑꯦ ꯅ꯭ꯌꯨ ꯃꯨꯟꯗꯦ ꯍꯥꯏꯇꯥꯔꯦꯀꯣ꯫ ꯃꯊꯪ
628 suba chatrukka kungani suba wajna masem masa haibani masem masa haibadi akogi simgat sagatpa adugi mataudo simgat sagatpagi mataudo akona masem masa hani khanai haidi english ta way of construction do mathang chatrukka kungamapan suba 629 suba waiduna mangairoi di akogi mahakka akogi loinarak paitare mi hadi mahaki mangai mayam haitare manai masal haitare ko mahaka mi amaga loinarak pa mayam do manai masal haidra adubuni akona security guard pu haidra adugum akona mangairoi habadi hadi insta name of a group of people haitare sigumje mathang chatrukka kuntra 630 suba aroiba wahi asina phamoi phamba habadi phamban tongba adi phamban tongba gi thoram koi phamban tongba na koi gi ningthau sasan kaba hatare phamton kaba do phamban tongba hena khanai adubuni kuna phamoi phamba haije adi insta to coronate or koi coronation haitare so dana ngasigi onadi ha matang asida lasenjarage aige channel asibu nusibipa ilecha khoi kibina mamantong share to you like to you amadi tungda hawliba ngang singjibu khangda mateng panaba khonamina si habasi hana thamjabagloina na ngasigi di matang asila lasenjarage mathang nindugabada mayam unarasi yai phare imale pa manipuna yai phare